ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯣꯏꯅꯈꯤꯕ ꯊꯧꯗꯣꯛ ꯃꯔꯤ (1764ꯒꯤ ꯃꯇꯝꯗ ꯐ꯭राꯟꯁꯀꯤ ꯖꯦꯕꯥꯎꯗꯟ ꯔꯤꯖꯟꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯤꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗ ꯇꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯈꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃ ꯑꯅꯤꯈꯛ ꯅꯠꯇꯕ 100ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯖꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯣꯜꯐ ꯑꯃꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏ ꯑꯗꯨꯒ ꯍꯦꯛ ꯎꯕꯗꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯖꯤꯕ ꯑꯁꯤ ꯋꯣꯜꯐ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯁꯤ ꯇꯥꯏꯒꯔ ꯅꯠꯇ꯭ꯔꯒ ꯍꯦꯅꯥꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯤꯕ ꯑꯁꯤꯅ ꯃꯊꯟꯇ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ, ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯐꯥꯔꯝꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯝ ꯑꯃꯗꯤ ꯆꯤꯡꯁꯤꯡꯗ ꯊꯕꯛ ꯁꯨꯕ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ꯫ ꯖꯤꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯗ ꯕꯤꯁ ꯑꯣꯐ ꯖꯦꯕꯥꯎꯗꯟ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀꯤꯡ ꯂꯨꯏ 15ꯅ ꯃꯃꯤꯡ ꯂꯩꯔꯕ ꯁꯥꯗꯥꯟꯕ ꯀꯌꯥ ꯅꯦꯛꯇꯨꯅ ꯖꯤꯕ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯖꯪꯒꯜ ꯃꯔꯛꯇꯒꯤ ꯋꯣꯜꯐ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯦꯇꯦꯛ ꯑꯁꯤꯗꯤ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯥ ꯆꯠꯊꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯖꯤꯟ ꯆꯦꯁꯇꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯖꯤꯕ ꯑꯁꯤ ꯍꯥꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯖꯤꯕ ꯑꯁꯤ ꯁꯤꯜꯚꯔ ꯕꯨꯂꯦꯠꯀꯤ ꯃꯇꯦꯡꯅ ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯒꯤ ꯀꯣꯟꯅꯊꯪꯗ ꯂꯥꯛꯄ ꯋꯦꯌꯔꯋꯣꯜꯐꯀꯤ ꯋꯥꯔꯤ ꯀꯌꯥꯗꯁꯨ ꯁꯤꯜꯚꯔ ꯕꯨꯂꯦꯠꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯒꯤ ꯀꯣꯟꯁꯦꯞ ꯑꯁꯤ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯕ ꯑꯁꯤꯅ ꯄꯨꯟꯅ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ 300 ꯍꯦꯟꯕꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯌꯥꯝꯕꯅ 1764ꯗꯒꯤꯅ 1767 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯤꯕ ꯑꯁꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯌꯦꯡꯂꯨꯕꯗ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯌꯥꯎꯔꯝꯕꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯣꯏꯅꯈꯤꯕꯁꯤ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯖꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯤꯕ ꯑꯁꯤ ꯋꯣꯜꯐ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯋꯣꯜꯐꯁꯤꯡꯗꯤ ꯃꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯗ ꯑꯦꯇꯦꯛꯇꯤ ꯇꯧꯒꯟꯗꯦ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯦꯛꯁꯇꯤꯡ ꯑꯣꯏꯈ꯭ꯔꯕ ꯖꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯁꯨ ꯐ꯭राꯟꯁꯀꯤ ꯖꯦꯕꯥꯎꯗꯟ ꯔꯤꯖꯟꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯁ꯭ꯇꯦꯆꯨ ꯀꯌꯥ ꯁꯥꯗꯨꯅ ꯃ꯭ꯌꯨꯖꯤꯌꯝꯁꯤꯡꯗ ꯊꯝꯂꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯂꯤꯅꯔꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯃꯇꯦꯛ ꯑꯃ ꯁꯝꯖꯤꯟꯕꯤꯌꯨ꯫ ꯀ꯭ꯔꯤꯀꯦꯠ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯗꯤꯅꯦꯁ ꯀꯥꯔꯇꯤꯡ ꯑꯃꯗꯤ ꯇꯥꯟꯖꯥ ꯖꯃꯥꯟꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯖꯣꯏꯟ ꯇꯧꯕꯗ ꯂꯨꯄꯥ 200ꯒꯤ ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁ ꯐꯪꯒꯅꯤ꯫ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ iPhone 17 Pro Max ꯐꯪꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩ꯫ ꯅꯨꯡꯇꯤꯒꯤ ꯂꯣꯒꯏꯟ ꯇꯧꯕꯗ ꯐ꯭ꯔꯤ ꯖꯤꯂꯤ ꯁ꯭ꯄꯤꯟꯁ ꯐꯪꯒꯅꯤ꯫ ꯕꯦꯂꯦꯟꯁ ꯍꯥꯞꯄꯁꯨ ꯂꯥꯏꯅ ꯍꯥꯞꯄ ꯌꯥꯏ꯫ इनवाइट तौबदा बोनस 300 अमदी बर्थडे नुमित 1,000 गिफ्ट फंगनी। एफिलिएट प्रोग्राम दा थागी 50% कमीशन तानबी है। कमेंट पीरिबे लिंक से जॉइन तौबा यागनी। (1600s की मतम अदवाइदा डच कैप्टन हेनरिक बेंडर डेकन कौबा मिसक अमा मिशन अमगिदमक समुद्र मयाइदा जहाज तोंगदुना चलमे। सुम लाकपदा साउथ अफ्रीका लालगा चटपा मतमदा यामना अकनबा नोंगले नुक्सिन अमा लाखी। मधुदा महाकना साउदुना महाक समुद्र असिदा मतम चुप्पगी ओइना लैबा तारगसु मसिगी नोंगले नुक्सिन असिदि सोइदना लालगा चटकनी हाइना हाइकी। असुमना नोंगले नुक्सिन अदु माइ पाकना लांदुना चटपा ngamखि अदुबु महाकना हाइखिबा अदुमक चपचाना ओइरखि। मखोइना जहाज अदु थौरगसुम लाकपदा फनियाम कोइरबा फाउबदा कंगफालगी लम सुगौ यौखिदे। तोंगान तोंगानबा मियोइ केना समुद्र असिदा चटपा मतमदा मुसि मुसि nganba जहाज अमा लापतकना हेगे उबा फंगी हाइना फोंदोखि। मसिगी जहाज असि गोस्ट शिप नत्रगा फ्लाइंग डचमैन हाइना खंगनै। समुद्र असिदा करिगुम्बा मसिगी जहाज असि उरगदि मतम अदुगी थाजनबिदा करिगुम्बा फत्तबा थौदोक अमा अदुम थोकि हाइना थाजनरमे। यामना कनबा नोंगले नुक्सित साथीबा एक्सीडेंट नत्रगा मी क्या समुद्रदा सीबगुम्बा तौइ हाइना थाजनरमे। अदुना मतम अदुदा मसिगी जहाज असि बेड लक की साइन अमगुम लौनरमे। ngasi अखोइना मसिगी वारी असि तोंगा तोंगानबा लाइरिक ओपेरा अमदि फिल्म क्यादसु अखोइना ताबा अमदि उबा फंगले। मसिगी वारी सिदगी लौथोकपा गोस्ट शिप अखोइना पायरेट्स ऑफ कैरिबियन दसु उबा फंगले। रशिया दा लेबा खुंगंग अमदा लाइक ऑफ फैमिली कोबा फैमिली अमा लेरमे।
मखोइसी क्रिश्चियन लाइनिंगी ऑल बिलीवर्स कंगुनी रशिया दा कम्युनिज्म लाक्पा मतमदगी हौरगा ऑल बिलीवर्स कंगुसी ओटपनैबा क्या तौरखी मसिगुम ओटपनैबा क्यासिना मियोई क्या मसिंग थिंगमदना सीखी मरम असना 1936 दा कार्प लाइकोप कोबो नुपासिना मागी नुपी अमदी मसासिंग अदु जंगल मरक्ता पुरक्तुना मथ्वाई कंजनबा होनखी मखोइना साइबेरिया की यमना सोंगबा मियोइसिंगना पाकना संगनदबा जंगल अमदा लोतुना लैखी मफम असिदा चथोक चसिन तौबगी लंबिसु अमत्ता लैरमदे इलेक्ट्रिसिटी गुमसु अमत्ता लैते अमदी अतोप मियोइसु कनामता लैबा नते मखोइना मफम अदुदा उना युम अमा सादुना लैबा होखी मफम अदुदा मखोइना चारबा मनामसिंग थादुना फार्म मचा मचा तौरगा हिंखी मखोइदा अनौबा टेक्नोलॉजी लाइट गैस अमदी रेडियोना चिंगमसिंग अमत्ता यौरकपा नते कार्प लाइकोपना अहानबा जंगल सिदा लाक्पदा मखोइगी मचासी अनि खक्तने अदुगा कोना थंगदा जंगल सिदा अमुक मचा अनि अमगा पोखी असुमना कोना पोलकपा अंगांग अनिसिदी अतोपा मियोइबा अमत्ता उदना अदुम चाउरख्रबनी मखोइगी फैमिली सी मतम असिदा पृथ्वी सिदा करी करी तौरे हेबसी अमत्ता खंगलमदे मखोइदी मतम असिदा वर्ल्ड वॉर 2 गी पाव अमदी मियोइबना थालाइबाग यौबा ngambagi पाव सिसु अमत्ता खंगदना अदुम लैरमखी मसिगी मतुंग 1978 ता सोवियत जियोलॉजिस्ट खरना हेलीकॉप्टर टोंगदुना लाक्पदा जंगल मरक असिदा फार्म तौबगी सक्तम अमा उब फंखी असुमना मखोइना कुमथरगा येंगलुबा मतमदा जंगल मरक असिदा लाइक ऑफ फैमिली ना चाही 94 सी अतोपा मियोइ अमतगा समनदना लैरमबा असि थेंगनखी मसिगी मतुंग खरा लैरगा फैमिली सिगी मियोइ अहुम मचानुपा अनि अमदी मचानुपी अमा सिखिरमी मसिगी ममांग 1961 दा मखोइगी ममासी चानिंगाई लेतबा मरमना सिख्रबनी सानबा वात्सिलकपदगी ममासना मागी चानबा सरगदु मसासिंगदा पिजरगा महांगना चरा हेलगा सिखिरमी असुमना 1981 गी मतमदा कार्प अमदी मचानुपी अगाफियासिका खक्तंग हिंगौखी मसिगी मतुंग 1988 दा कार्पसो मुक सिखिरमी असुमना मखोइगी फैमिली सी सुमदगी मचानुपी अतोंबी सि खक्तंग हिंगौखी अगाफियासी जंगल असिदा पोकलगा जंगल असिदा चाउरकपनी अदुगा यामना ngakpa amana ngasisu mahak जंगल असिदा अदुमक लैरि mahakna phongdokkhibada magi asingma mayumasi जंगल असini hena phongdokhi mahak hojik chahi 80 muk hele amadi जंगल असिदा mathanta hingle miyamna su mahakki mateng kya pangbiduna mayum amasu जंगल असिदा sabiki mahak जंगल असिदा चानबा पोलम क्या थादुना सांगा क्या लोइदुना मथंदा जंगल असिदा ngasisu hingle